आकाशवाणी इम्फाल Ngangom Kiran Pau Pajari. Christmas kumai haugadaba numin ini khakta ngai silakpaga loinana kumai asi mapung fana pangthoknaba sem sanare. Christian lining chatpasingna mapung oina khundaba sing jila singda kumai asi harau tayamna pangthoknanaba sem sanare. Church sing laitengduna Christmas ki carol saktuna yum changduna madi masu kayagi mai thanduna kumai asi pangthoknaba thorang tawri. Tamenglong District Police ki minyang makhada Tamenglong gi Haipok Jadonang Park Junction da I Love Tamenglong haiba Christmas Carol gi isai nungmai gi thorma ma hojik pangthokli. Thormoduda Tamenglong gi SP Loikham Lanmi omasung dharma gi lusingba kaya su saruk yari. Laibak asinanga se jati gi mathematics numit pangthokli mathematician Srinivasa Ramanujan gi mapok numit puning singduna thorma si pangthokpani. Jati ki mathematics numit Manipuri University ki Department of Mathematics na chinduna ngasi pangthokki. Recent trends in mathematics saiba hiramda numit nini gi oiba angka ki matangda conference masu haudoki. Thormaduda saknairabo oja singmadi scholar kayana saruk yaki. Danamanjori University Manipuri ki Department of Mathematics amasung Students Forum for Mathematics Danamanjori University Manipur nasu jati ki mathematics numit palan pangthokki. Palan thormasi hayang phawba chathagani. Nalong Students Union Manipur ki Golden Jubilee thorom loishin kre thormoda MLA awangbung niyumaya madi lusingba kaya saruk yaki. Thormasi gi manungda sahitya debate extempore speech amasung Bible recitation singba tongan thorom kaya su pangthokki. Kohima ki Seris Colony da ngasi thokiba mai chakpagi thodok amada Assam Rifles na mapamadu ki Fire Service Civil Administration amasung miyamgo punna honaminaduna mai adu mapung phana muthat pangamki. Assam Rifles ki pauna hai mai chakpadu kannana bohanabada Assam Rifles ki maikeidagi darkar laiba manpower singmadi isingna singwa piduna mateng pangki. Amaromda Territorial Army Unit Noned District amasung Heart Foundation and Research Institute ani na kusamnaduna Shanghai Thelamasung Kachikul Village da phi tunanaba machine tara yenthokre. Uparashtrapati CP Radhakrishnan na hairi lebak asina ingkom jali singani putaret fawbuda Biksit Bharat oinaba yamna asa laina sangchiliba sida mangla nasi mangphawna hanabo hanabada civil servant singna maroibu thodang yagani. Uparashtrapati ne ngasi New Delhi da lisingani kulhumdoi kunmari batch ki Indian Defence Account Service ki officer trainee singa wari sanaki. Unabadu do Uparashtrapati na nawun thabak selakliba miyoi sing aduda integrity, transparency, vigilance amasung accountable oina miyamgi amati lebaki swarthada thabak tawnanaba pauktak piki. National Commission for Women na Young Research Fellowship Program Shakti Scholars Hogdokre Thausilasi Makhada Bharata Nupi Singda Kudong Chadaba Tholi Wafam Singi Matangda Tijinanaba Naha Oriba Mahiru Sing Masung Research Story Bamio Sing the Darkas Kauri. Fellowship Asina Tongan Bihiram Sing Nupi Sing Boso Angam Tuandaba Nupi da Chataba Hingsa Ain Geba Hak Amasung Achumba Pangnaba Hanaba Cyber Safety Hak Selamasung Masyo Sinjak Fanganba Sel Tungu Sakti Piva Madi Sinmi Oina Saruk Yabana Singbada Research Tawabu Puning Tawatkani. Defense Research and Development Organization DRDO Masung Rashtriya Raksha University na Defense Masung Internal Security Matangda Research Education Training Masung Technology da Punna Tawak Tawminanaba Yana Chiama Sahi Tawnakre. Yana Chiadu Sanaraba Scientist Masung Production Coordination Amadi Services Interaction Gi Director Chandrika Kausika University Asigi Vice Chancellor Professor Bimal L. Patel ga ngasi New Delhi da Ngaksil Mantri Rajnath Singh gi mamangda sahi tawnakibani. Delhi gi Environment Mantri Majinder Singh Sirsa na hairi PUC yaudravadi thau piroi haiba khongjang hek hobudagi Pollution Under Control Certificate lak ani hena pikre. New Delhi ding asif pamushna wangang da mantri na lanai company singda graph for thorang innanaba appeal tawki amasung madu indragadi akan bathabak lakhotkani haina section naba khanghanki. Mantri na hai Delhi Pollution Control Committee masung Municipal Corporation of Delhi ki Commissioner singna ising nungsit modhanba udyog sing amadi aini adab udyog sing thingjinanaba akan ba khongjang sangsilli pauloi jare.